Masha gi Chahi Rom Shurabi Manipur Dagi Nupi ama Delhi gi Sunlight Colony Police Station KONBA Maharani Park Manak Shiraga Leiramle hairi India Today any report amagi matung ina Shurabi Nupi adude Bishnupur Dagi Priyalaxmi Khangyambam Kawi hairi Mahaki Hakchang adu South Delhi da Leiba Maharani Park Manake Gupta Store da Taduna Leiri haina Police Station gi PC Ardas ngasi ayo pung 7 minute kuni thoirom tabada pau pirakhibane maha kumja lising ani kun marigi October dagi Delhi gi Kolokari da leiba asan bayum amada mamanabi amaga leiminarakhibane makoi animang Noida da based over I energizing koba BPP amada thabak tawbani hairi police ki initial investigation gi matung ina thodok thokpam adugi manak nakpada leiba CCTV camera gi footage da nupi ama building adugi mathakta chathok chashin tawramlaga chongthakibagi khudam changdam fangbana thodok adu suicide oirambiyai haina chingnari district crime team yauna mahakna leiriba yum aduda chathakiba investigation da mahaki mobile phone da suicide note amasu yauramba thengnaki thodok adugi matangda nupi IPS officer amana fongdorakpagi matung ina thodok adu suicide oigani haibagi achauba chingnaba lei adum oinamak thodok adugi matangda marik chumna khangdoknaba police na thizin humjinbagi thabak chathaba hore thodok asigi matangda lei khidrabi gi imung manungda pau pikhibaga loinana hakchang adu AIMS ki miril sangda thamkre mahaki imung manungi miyoi sing laklaba matungda makhoi yauraga postmortem examination pangthoklagani hairi